Manipur yauna awang nongpuki state sing Bangladesh ki ni claim tawrakle Muhammad Yunus na any state sing Bangladesh ki saruk ni haina utpa me Pakistan ki general da khudol tamkhre Bangladesh ki interim chief Muhammad Yunus na wathok oiba yaba mong da Manipur yauna awang nongpuki state pumnamak Bangladesh ki saruk ni haina utpa me ama Pakistan ki general Sahir Samsat Mirza da khudol tamkhre Pakistan ki Joint Chiefs of Staff Committee ki chairperson General Sahib Samsat Mirza na Dhaka da lakpada Muhammad Yunus na mef adu khudol tamkhibani kumja 1971 gi liberation war matung tarakpada Pakistan amasung Bangladesh matam sangna yengthina duna lakhibani leiba ani gi mari fagat hannabagi pandamda handakta Pakistani army gi makok thongba luchingba si Dhaka da lakhibani Muhammad Yunus na ngarang Pakistani general ga unakhibagi saktam social media platform sing thagalakhi Bangladesh ki sem sadoklaba mef ama arop trif haina mingthon balairik amagi makhumda yawbagi saktam su social media da Thagalakhi mefadu da Manipur amadi awang nongpuki state pumnamak Bangladesh ki manung chali haina mayek sengna uli hiramasigi matang da Meeoi kayana Bangladesh ki interim chief pu yaning da ba phongdorok pagal loinana yumlon nariba India da kai hobagi thabak chathari haina maral sikhi kumja 2024 gi August thada matamdugi Sheikh Hasina na luchingba Awami League kilenga inthu khraba matungda Muhammad Yunus na Bangladesh ki interim chief oina thau purakpadagi Pakistan ga phaba mari purakna ba thorang kaya lokhatuna lakhi Muhammad Yunus na India ge wangnongpok state singbu Bangladesh ki saruk ni haina claim tawribasi handakta ahan banate Nobel Prize phangkhraba Meeoi asina mapalaiba kaya da chatpa matamda Manipur yauna awangnongpok ki state sing Bangladesh ki saruk ni haina hongdokpa laikre Yunus na lokhalaliba thorang asina maram oiraga India da chauna nungnangba pokhale hiramasigi matangda External Affairs Minister S Joy Shankar na haikibada India ga laibak singa fauna na bagi matangda awangnongpok state sing na khwaidagi maruiba pambaini BIMSTEC चे यावरिबा Bangladesh, Bhutan, India, Myanmar, Nepal, Sri Lanka amadi Thailand na matam kayagi mamangdagi amana amagi mateng pangnana ba thorang lokhatuna lakhrabasu Bangladesh na handakta India gi lamkhai faurga Nepal, Bhutan amadi Myanmar tamna pochai puthok pusin tawna ba thorang ama India na ayaba pikhide matung tarakpada Yunus na China ga khusam naduna India gi awangnongpok thangba state sing khudum channabagi wafam phongdorakhi India na karigumba Pakistan na attack chatha batarabadi awangnongpok state sing khudum changani haina amadi Yunus na phongdoki balaikrabani India China direct flight lehenkre ningsing ningai oiba mawongda chahi manga gi matungda India amadi China gi marakta direct flight lehenkre Kolkata gi Netaji Subhash Chandra Bose International Airport gi ngarang numidang pung taraga minitare tarakpada Indigo gi flight ama China tamna paikre passenger chamaga humfutara ga taruk tongba flight adu ngase ayuk pung 3 ga minute manga tabada Guangzhou Vayun International Airport ta thungki leiba ani gi marakta direct flight lehen khibana maram oiraga lalon itik amasung tourism gi thabak thoramda khumang chawsil halagani numit khudingi oina Kolkata dagi Guangzhou fawa flight service leiragani Delhi dagi Guangzhou fawa paigada ba flight na November 10 dagi hauduklagani December gi tawthokpa komda accident thokpada ama sire National Highway to Imphal Dimapur lambi sembagi tawthokpa komda accident thokpada Meeoi ama Loukhidre thangda numiki numidang pung 6 lom tabada Kaithel Manbi military colony manakta tawthoklaga leiba kom amada tasinbadagi Loukhidre Meeoi adu Haipi village tagi Paugawmang Kipjen kawi thawdosigi matangda mafam adugi miyamna National Highways and Infrastructure Development Corporation Limited NHIDCA gi checksin daba thawongna naha oiriba Meeoi adu Loukhidre haina maral siri National Highway pakthok tawthohan bagi saruk ama oina lambi da chawna tawthoklabasu ningthina khajin dabaga loina mafam aduda kom leiri haibagi signboard na chingba amata thetpa leite hairi thawdo du thokpagi paw hek phangbaga kangpokpi police na mafam aduda changsendu na hakchang adu lokhalaga district hospital da pukhatkhi thawdok thokpham gi Meeoi singna phongdorakhibagi matung ina Kaithel Manbi amasung Kalapahar da matau sumna accident thokpa handak na han banate numit kharani gi mamang da su bike thawrakpa Meeoi ahum kom da tasinbadagi asopan nangkhibasu laikre ngarang ayuksu check Thanna hapa truck ama komda puthaki NHIDCL na mathau ningthina pangthokta bana miyamda khudong thiba kaya mayok na le haiki Yarong Statehood Working Committee na moral support pibina ba appeal tarukli India government ka warisana bada mai pakhana ba moral support pibi haina Yarong Statehood Working Committee na Yarong Furuf ki Meeoi pumna magta appeal tarukli Committee asigi media cell na thadorok pacherol amana October 18 da 9 suba round gi oina New Delhi da yamna maruiba mi fama pangthoktuna India government ka yasinaba purakna ba thorang lokhatli Yarong United Front yauna hojik chathariba political talk asi khumang chawsil handuna yasinaba purangnabagi damak Yarong Proof ki organization pumna magna matam ngaya kaithok piraga lining laison gi thoram pangthokpiu miyangi matinga loina na taibang mapugi thawjaldagi Yarong Proof na taliba demand sing soidina fangani haibagi thajabalai Christian Church amadi Yarong Hairakle Religious
Institution amadi lanai mioi pumnamang October 18 gi political talk mahi yalhanaba matam ngaihak kaithokpiduna lining laison gi thorom pangthokpiu handagi batang asida India government na jelarong furuf ki matam sangna tanduna laklaba demand sing soidina pirakani haibigi thajaba lai hainasu cherol asina makha tana phongduragli moivana senapati da thunglabada naga community singna taramna okpada saruk yanaba UN singna khangankre Thaski Kungamapan Initian IMG General Secretary Su Oiriba Atoki Lonsar Twingaleng Moibana Senapati District Headquarter the Thunglabada Naga Community Singamahak Putaramna Okpigi Thoramda Sarukyanaba UN Sigi Maike Digi Appeal Tokre UN Sigi Media and Publicity Shelna issue Tokiba invitation Amagi Matungina General Secretary Moiba Taramna Okpigi Thoram Asi Thasiki Kungamapan Ayupung Tara Digi Hauna Senapati Stadium the Pangtokani Loina Namafama the Miam Goibami from Amasupangtokani General Secretary Moibagi Senapati Kongchat asi mapung fana bagi damakta amasung luchingba sigi mafam dei kai khumna utpa oina numit asida UN sigi maikai degi Gena lauthoktu naga area da laiba educational institution sing yauna commercial sing amasung economic activity pumnamak lepnaba mangjongna lauthokpa laikhrabani UN sigi cherol asina makhata na haribana numit asinaga singi unity string amasung naga singi unique history amasung position da yumfam oiraga self determination gi damak apunbagi oiba commitment na sigi symbol amasu oigadawribani Miyam na puna hona minaraba khakta da naga territory da santi tangdu laitaba amasung chawkhot thorangi thabak sing hena khumang chawsen bangam gadawribani haiki UNC khakta natana senapati da lairiba Gorkha community singnasu NACN IMG General Secretary Moiba ongna bagi damakta mathau taba social work sing paikhat baukhre masagi chei marfutaraga mathoi suraba naga peace talkie chief negotiator asima ki pongnafam Lamdam Somdaldagi October 18 da Senapati Headquarter da thungduna mafam aduda miyam goiba mifam ama pangthoklaba matung numit asimakta da Dimapur da hankigadabani Panba yabadi General Secretary Moibagi Senapati Kongchat asi hanadi ukhuldagi by road talakani haina tawrambani adubu mahaki hakchangi fibam ka hena phattabana helicopter da oina laklagani hairi angang manga kap lubadagi HIV positive oire doctor suspend tawkre Jharkhand gi West Singbum District ta laiba Sadar Hospital kap luba angang manga HIV positive oirakpadagi health official singi chection daba adubu yamna maru oina lawduna state adugi chief minister Hemanta Soren civil surgeon amadi atopa official sing suspend tawkre hairi chief minister na HIV positive oiriba angang sing adugi imung manungda lupa lakh ani ni gi sel gi mating piragani hana lawthokre loina makhoi bulem na laing bigi wafam su phongdoki angang sing adu Sai Baba da leiba ngaktani makhoi thalassemia laina nabadagi kapagi mathau tarakpa maramna HIV mahi gyarba adu makhoi da kaplubani chief minister Sorena mahaki social media post amada thodo adu chenaba civil surgeon amadi atopa official sing suspend tawnaba order pikre haina phongdoki medical gi oiba jackson dabagi thabak adu tha sigi taragani panda kalab angang sing adu HIV test tawbada makhoi loinamak positive oire haina confirm tawki hairi lomi singi puwari school syllabus ta hamna bahona fam thoi Nasir Khan School gi syllabus ta Yellow Singi Puwari Happy Haiba Hiramasi da Nongmagi oiba awareness program among asi Kanglaipak Minority Welfare Organization na Manipur Press Club ki Lokta Hall da pangthokre Tungan basaknariba mioi ke yauna pangthokiba thoram aduda Kanglaipak Muslim Welfare Organization ki President Nasir Khan na haikibda lamdam asida leminariba furup singi horakfam asi school gi syllabus ta haptabana ngasigi mirol na furup sing asigi horakfam mayek sing na khangnadre masina maram oiraga lamdam asida kangkhong chaiba phibam ama oihenduna thowaningda thodok wathok kaya ama thoklei maraksida CSO kharana lamdam asida khunda minar khiba furup kanglup masel khana joinaba thohanduna kangkhong chainaba thorangli masi yamna laibak thibani maram aduna lamdam asida khundariba furup sing karamna horakhi kadaidagi lakhi haibadu mayek sing na khanganaba school gi syllabus ta yellow furup sing gi puwari mayek sing na hafam thoi maduna lamdam asida tung koina santi amasung tangdu laitaba phibam purakpada natana lamdam asida laiminariba furup sing gi marakta su hena nungsi chanaba purakani haina phongdoki Bihar Assembly election gi campaign kan khannarakle Gandhi family gi mioi ahummak star campaigner oigadawri Mathang tha November taruk amasung taraga mathoida tangkak ani thokna pangthokadoriba Bihar Assembly election gi campaign kangkhannarakle ahanba phase ki oina pangthokadoriba mikhala sida Congress ki oina star campaigner Nifu lauthokpagi manungda Congress President Malik Arjun Kharge senior leader Sonia Gandhi Rahul Gandhi Priyanka Gandhi Bhadra amasung Kanyaya Kumar yauri Masigi mathakta Bihar gi AICC gi in charge Krishna Alawari Bihar Congress Chief Rajesh Ram Congress ki General Secretary KC Banu Gopal Bhupesh Bagel Sachin Pilot Randeep Surjavela Syed Nasir Hussain Ashok Goled Tarif Anwar Gaurav Gogoi Mohammad Jawed amasung Krishna Kumar yauri Bihar gi election asigi damak India bloc ki partner oina RJD Congress amasung left party sing punsin naraga NDA ga lamba thengnagadoribani RJD gi luchingba
Tejasri Yadav Bihar election asigi chief ministerial candidate oiragani hainasu lauthokrabani. Bihar gi mikal asida karigumba India bloc na sarkar semba tarabadi state aduda Waqf amendment act asi dustbin da langthokhigani state asida act asi chatnabagi wafam leiroi haina RJD gi luchingba amasu oiriba Tejasri Yadav na lauthokre masiga loinana Bihar gi panchayati raj gi system gi representative sing asigi allowance su hanadagi double oigani hainasu phongdokre India bloc ki partner oiriba CPI Marxist Leninist ki Maikai degi state aduda India bloc na sarkar paiba tarabadi lam laijadraba singi justice phangangani lam laijadraba sing adu lam ekar lakh kungama thoida khunda laita hangani lawmi sing amasung rural level singi loan komthokani sotharaba kanglup singi oina chada humfuga manga reservation thamgani hana lauthokre marak sida NDA gi oina so campaign kangkhatpa hawre marak sida Bihar ki chief minister Nitish Kumar na maha ki party ki oina sitting MLA amasung former minister ani yauna luching bataraga taruk tanthokre CRPF na IDP sing da fee tu na ba mechin amasung lang yenthokre military civic action program ki makhada 66 battalion CRPF ki alpha company na sinduna CMGS relief camp Dulaland IDP sing da fee tu na ba mechin amasung fee sana ba lang yenthokre Thoramaduda 66 battalion CRPF ki CO AK Sahu second in command Sudansu Suresh Yadav Imphal Police Station ki OC Naresh na chungba Meeoi kaya na sarugyaki Polam Singh adu IDP Singh da khusin na bagi thorong mari lainana battalion asigi commanding officer AK Sahu na haikivada Christian Medical Hospital Relief Camp talairiba nupi oibi Singh na masana masabu thabak pijaduna senthok lambi leihanaba amasung punna chawkhat minanaba hotnaba yauna police amasung miyamgi marakta leinariba mari asi chachel nabagi pandamda phi tu naba mechin amasung phi sanaba langsing asi IDP sing da khusin na bani haiki ngasi IDP sing da military civic action program gi makhada yenthoki ba polam sing adugi manungda swing mechin nipan interlocking mechin amasung fi sana balang sing yauri kayam kuina punsi gadagi haiba blood test amagi mateng na khangba ngamle medical science na chawkhat pagi matung ina icham chamba blood test amagi mateng na kanagumba mioi amagi punsi kayam na sangadagi haibadu irai lai na khangba ngambagi fibam da laire Chahi yamsilakpagi matung ina Meeoi ba amagi pungning wakal amadi pangal thaunagi fibambu intrinsic capacity haina khanglei chahi fana yamlabasu hakchang fana leinabagi damak pungning wakal gi fibam fan bagal loinana changnaina hakchang sajal tawduna hakchang gi fibam fana leibagi tangai fadaba lei haina akhang ahei singna phongdokli intrinsic capacity haina khangnaba Meeoi amagi pungning wakal amadi pangal thaunagi fibam khangdokpa ngamnabagi thaurang asi cell amasung matam ka hena changba maramna matam amadadi Meeoi ayambana intrinsic capacity thaurang dokhatpagi thaurang Lokhutpa ngamlamde medical science ki lamda leptana thijillakpaga loinana hojikti researcher singna kanaguma Meeoi amadagi e-drop amakhak lawduna changyeng tawraga Meeoi adugi intrinsic capacity amasung chahi yamsilakpaga mari leinana hakchangda mayek tarakpada thawong pumnamak irailaina khangba ngamle tongan ba thawong kaya Meeoi bagi intrinsic capacity na chawna ithilpi ri maru oina aruba laina amana naba hakchangda so open yaukhiba amasung chahi yamsilakpa haibasina intrinsic capacity da achauba ithil ama piduna Meeoi adugi pangal thauna amasung wakal khanba ngambagi matik me hanthale chahi fana yamlabasu hakchang fana leinabagi damak intrinsic capacity gi fibam fana thamnaba honabagi tangai fadaba lei adumakna kanagumba Meeoi amagi intrinsic capacity gi mawong matau chapchana khangdoknaba honaba haibasi araiba thabakna amanate hiramasida ningthina train torba Meeoi singna afaba makhalgi khulai sizinnabagal selka hena changna paikhatpa thorangni Rus University gi Rus Institute for Healthy Aging gi assistant professor Thomas M Holland na luchingba kangbu amana hiramasigi matangda kupna thigalaba matungda mapung faba report ama nature aging kawa chefung amada fonglakhi chefung adu da fonglakpa report ki matungina kanaguma Meeoi amagi I changeng tawraga Meeoi adugi intrinsic capacity gi fibam chapchana khangba ngamba maramna Meeoi adu kayam kuina punsi gadagi haibadu mayek sengna khangba ngamle